childhood friend ne hai bane ga ngarang akoina hai badi hoi maning da moi badi am udre ko ngarang chamna life da isai sa aga life tawbodo mayam na yu ngau sa nei le kai na khalli do khoi noina ubuzu da te dubai da blindly judge tawganu ko chumda nungai bagi akhoi masen akhoi hong khatane lei do aduga isai sakpa jida mayam na lan na uraga mi gi permission yaw da bida record toraga kamai hai ni ngai raga lei bagi type tam tawdo mayam tawbigano Facebook se ai paisa de wathi tawbigano Facebook da direct comment kaino da ai gi DM da oina tawbiro ko nungai ta ba kai kai hai ning ba khoning ba lei adu tawgada Facebook sida di yobirano haidi tasengna ai ga chabi se ukil ne ba ko ai case pala kani se wai de phai rate ai chabi se ukil de aduna masara ai gi video amata or ai ga related oiba ai gi account dagi thaga chagiba ai ga relate oiba pot amata Facebook ta yohan bigano ai Facebook paisa de thaga ningba khodimak sigi platform se khada da thaga pio haining ba training ba ngangning ba appreciate tawning ba any kind of judgment aingonda dum direct DM mayam lamdam sida leiriba irecha ibungi po mayam gi pukning chinsanjaraga ai wapham amatang sengdokchage ngarang se aina Instagram da thagi ba live se mayam na lana ubiraga ubomju thoe Facebook ta viral chatle aina intentionally tawjagi banate imanabi gi privacy maintain tawdabida khanghau tabadagi aina soikhibadagi thokibane ai isagi mistake learn tawjare da soidana basu chection jarage mayam da ngakpiyu haina haijari